Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi left requite kuntra humdoi suba tangka Koklin faba thuna hogaladuna kadagi thoglai saktam adu ubada leiriba staff sing loina chap chap leplaga yengnai Ningthouja manakta thuna changsilaktuna khon kalapna So piro Sir piro sodo Ningthouja se sodu thirei adubu thiba fangdre magi mawong aduda saugalai Koklin adubu Ningthouja na thuna sodu piraduna chenthokladuna gari do speed yangna gari thoraga lakli Thuna changsilakpada bodyguard singdo loina mangonda yenglai Sir kari lerge matam chadana mafamsida lakpadi mafamsida kari tawdiko tawdi sir kari tawbirage Jitin amadi khaba asuki matik miustre thuna makhoi anibu cherak pina batawsi Sir makhoi ani phaba haibase tarai taraiba thabakti oire Suraj na ngarang ingonda message ama thari Bodyguard amana tharakliba message tu yenghali Sir Koklen, Sir Su fazana jacksina lebiu. Sir bu khudong thina ba lalung sin ba horok labani. Sir, sida ngak ta pothabiu. Koklen faba su ngai hak famleduna ngarang na handagi misak to fanglabra. Phangri sir. Ngarang sa tu bara thoki ba sing do ekhoi yengjarure. Maside yauri ba misak sing ayambana achawa sangi macha sing aktani. Makhoi bu gyan tahan ba ma changi. Yauki ba nupi sing do ayambana gyan tahan ba ma di changi. Masi renu da haikrabra haikra sir magi leiriba mi singna gyan tahan ba chatkre madu ayambana prostitute ngaktani phare adubu renu do aiga muktangdi unaningbani phare nakhoi fazana jackson leyu heisingna legadabni mafam sidana khoisu yam paknari leganu ai chalage Koklin faba bodyguard sing adu da ko pa wahai khara hairam laga gari da muk family tharakliba message tu da munne yengle Koklen phaba nahak kanak naba mi sing sokning drabadi aikhoi gi karbar sida khut thingjalakano natrabadi aikhoi na soidana awa famda ta hangani Koklin matha sana tawfam khangdana mukhut ani duna khumjillaga lei wakhal waraklaba matamda magi amata ngairaba pambai oiriba churupta puthokduna chamnaduna chingli wakhal mawal khallaba matungda phone adu puthokduna mani babu thariba number adu da call tawri Hello kaka yumda leibro leye kari tawrage Kaka ka tana daba ya daba wam leri Pare ai noi kaka do joga leri lao ipa icha kari no haibdo tanarasi Phone thamkraba matungda churupta thakpa loisiladuna mani babu gi yumda thaujilai dozoga mani babu ga su wari sanaraga lerami Koklen phabado matha saba malini tawbi Kari gi matha sari bano Khangde magi khonjel do matha saba gi khonjel oina tawi sidala ona haikrabani Hainaringai cherak aduda Koklen phabasu changsilai cheruda phamboi nga thaboi tawraduna Kari leire Koklen Kaka ai matha yam sari Kari gi matha sari bano Jitin amadi khabana makhoi gi karbarda khut thingjalakano thingjilaklabadi family da solkani hari ai office ta leiba ngamlaktabadagi sidalakpani Mani babu Koklen phabada yengladuna Nang chakti charabra Charak kaka Dozo khudang da siriba gari adu yengladuna Bungo nang adumaya tawradi sori hojikse pung mari tasile karino nang na chaba yaba ai haige Kaka ai kemta chaningba su faudi Madu yade ni Koklen tawriba thabak singse nang aigi nate mayamgini nang na dumna tawraga makha taba singna karamna thabak tawgani Dozo mapanda thokiduna magi mi amada thuna kai na leiba chatlankre dozo su kada muk changsilaklaga Koklen makhoi ani se thubida phaba ngamloi tapna makhoi gi mi sing hana phagadabni Hoi nang na hana makhoi gi mi manga di hatkre masidagi henba mi phaba mathau tai Hoi kaka adubu karamna phasige habise ai kokta tholo yatre ai haige munata horen pung mapan tarakpada waithau chingi golai haijilakpada pot ka khusinagani haina aina pawam tai masi nangna yamna thuna phahawba tarabadi soidana phagani Masi haigena aina nangwanda phone tawge tawrakpada nangna tawrakli fare nahak karimta khangana aikhoi leiri nangi damakta aikhoina mateng tawgani achumbagi changsilibe aikhoini aranba singna achumbagi mangda kayam kuina lepkani Phare kaka ai mu chaluki Koklen nasada chokthana ure yaradi ngak pothako
ꯂꯩꯔꯨꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯕꯗꯣ ꯊꯣꯏꯕꯤ ꯌꯦꯡꯍꯧꯔꯤ꯫ ꯂꯣꯌꯨꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯌꯨꯝꯕꯤ, ꯃꯥꯁꯤ ꯉꯁꯤ ꯉꯟꯇꯥꯅ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ? ꯑꯃꯨꯛꯇꯤ ꯂꯥꯛꯑꯦ꯫ ꯃꯥꯅ ꯉꯟꯇꯥ ꯍꯜꯂꯛꯑꯗꯤ ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯔꯅ ꯉꯟꯇꯥꯅ ꯍꯜꯂꯛꯑꯗꯤ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯌꯦꯡꯒꯅꯨ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣꯝ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯑꯊꯣꯏꯕꯤꯁꯨ ꯂꯣꯌꯨꯝꯕꯤꯅ ꯇꯧꯔꯗꯨꯅ ꯆꯝꯄ꯭ꯔꯥ ꯃꯍꯤꯗꯣ ꯄꯤꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯊꯣꯏꯕꯤ ꯇꯞꯅ, ꯗꯗꯥ, ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯤꯗ ꯂꯩꯔꯦ, ꯊꯛꯆꯤꯟꯕꯤꯔꯣ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯃꯤꯠ ꯎꯏꯁꯤꯟ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ, ꯑꯗꯨꯒ ꯅꯪꯁꯨ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯍꯟꯈ꯭ꯔꯣ꯫ ꯗꯗꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯦ꯫ ꯀꯣꯛꯂꯦꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯊꯣꯏꯕꯤ ꯍꯟꯗꯦ꯫ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯗꯨꯅ, ꯗꯗꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯒꯤ ꯀꯔꯤ ꯃꯊꯥ ꯁꯥꯔꯤꯕꯅꯣ? ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯗꯗꯥ? ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ, ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯀꯣꯊ ꯇꯧꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯇꯝꯅꯤ꯫ ꯃꯥꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯑꯍꯟ ꯑꯣꯏꯔꯤꯕꯤ ꯃꯦꯠꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯔ ꯄꯣꯊꯥꯕꯤꯔꯣ, ꯑꯩꯈꯣꯏ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯊꯣꯏ, ꯂꯥꯛꯑꯣ꯫ ꯑꯊꯣꯏꯕꯤꯁꯨ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯑꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯥꯏꯀꯜꯗꯨ ꯏꯟꯁꯤꯜꯂꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ꯫ ꯅꯨꯡꯉꯥꯏꯍꯦ, ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯕꯁꯤꯗꯤ꯫ ꯏꯁꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯏ, ꯅꯨꯡꯉꯥꯏꯔꯦ꯫ ꯁꯅꯥꯍꯧꯁꯨ ꯃꯆꯥ ꯍꯜꯂꯛꯈ꯭ꯔꯦ ꯇꯥꯕꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯑꯥꯗ ꯀꯔꯤ ꯇꯧꯒꯦ? ꯃꯥ, ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯦ ꯂꯣꯏꯅ ꯇꯧꯏ꯫ ꯃꯣꯏꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯍꯩ, ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ ꯍꯩꯇ꯭ꯔꯤꯕ, ꯋꯥꯁꯨ ꯋꯥꯏ꯫ ꯑꯗꯨꯕꯨ ꯄꯣꯊꯥꯗ꯭ꯔꯕ ꯍꯥꯏꯕ? ꯄꯣꯊꯥꯏ, ꯆꯥꯛ ꯇꯣꯛꯄꯗ ꯄꯣꯊꯥꯏ꯫ ꯑꯗꯨꯕꯨ ꯗꯗꯥꯒꯤ ꯁꯛꯂꯣꯟꯁꯦ 2-3 ꯁꯨꯏ, ꯑꯩ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯍꯣꯏ, ꯑꯗꯨꯅꯕꯨ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯁꯨ ꯆꯠꯇꯣꯏꯔꯣ ꯅꯪꯕꯣ? ꯍꯣꯏ ꯏꯃꯥ, ꯆꯠꯇꯣꯏꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯅꯪꯅꯕ ꯆꯠꯇꯣꯏꯅꯤ꯫ ꯐꯩ, ꯆꯠꯂꯣ꯫ ꯑꯗꯣ ꯏꯃꯥ, ꯕꯕꯥꯅꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥ? ꯍꯥꯏꯗꯦꯗ, ꯑꯩꯅꯁꯨ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯆꯠꯂꯤꯅꯦꯅ ꯈꯨꯝꯕꯅꯤ꯫ ꯖꯤꯠꯁꯨ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯌꯔꯗꯨꯗ ꯐꯝꯂꯗꯨꯅ, ꯕꯦꯝꯃ, ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯜꯂꯛꯄ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯕꯕꯥ꯫ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯕꯥ, ꯀꯦꯐꯦ ꯑꯃꯗ ꯌꯥꯎꯕꯅꯤ꯫ ꯑꯣ, ꯐꯩ, ꯇꯧꯒꯗꯕꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯄꯨꯡꯁꯨ 9 ꯇꯥꯁꯤꯟꯈ꯭ꯔꯦ, ꯆꯥꯛꯀ ꯊꯣꯡꯉꯨꯕ ꯌꯥꯗ꯭ꯔꯣ? ꯃꯣꯏ ꯕꯥ, ꯌꯥꯝ ꯁꯥꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯦꯅ ꯇꯧꯕꯅꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯅ ꯇꯣꯝꯊꯤꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯀꯧꯔꯤ꯫ ꯄ꯭ꯔꯦꯝꯒ ꯇꯣꯝꯊꯤꯟꯒ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯗꯨꯅ, ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯅꯣꯏ ꯃꯃꯥꯅ ꯋꯥ ꯖꯥꯠ ꯍꯪꯂꯛꯑꯗꯤ ꯀꯩ ꯈꯨꯝꯗꯣꯏꯅꯣ? ꯀꯔꯤ ꯋꯥ ꯖꯥꯠ ꯍꯪꯗꯣꯔꯤꯒꯦ? ꯂꯩꯗꯅ, ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯝ ꯌꯥꯅꯩꯗꯨꯗꯤ꯫ ꯑꯁ, ꯀꯥꯏꯗꯒꯤ ꯌꯥꯅꯕꯅꯣ? ꯑꯩꯅ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯊꯥꯒꯠꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯀꯃꯥꯏꯅ ꯊꯥꯒꯠꯂꯤꯕ? ꯃꯌꯥ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯂꯦꯅ꯫ ꯇꯜꯂꯦꯍꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ, ꯏꯀꯥꯏꯀꯣ꯫ ꯄ꯭ꯔꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ꯭ꯔꯣ? ꯌꯥꯝ ꯍꯪꯂꯛꯀꯅꯨ, ꯏꯀꯥꯏ, ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯕ꯫ ꯍꯣꯏ, ꯉꯥꯏꯈꯣꯕ, ꯁꯤꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯕꯅ ꯐꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯣꯞꯅꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯃꯃꯥꯗꯨꯁꯨ ꯍꯩꯔꯥ ꯄꯨꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯇꯣꯝꯊꯤꯟ, ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯏꯆꯥꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ, ꯏꯀꯥꯏꯔꯤꯔꯣ? ꯏꯀꯥꯏꯗꯦꯗ ꯃꯃꯥ꯫ ꯄ꯭ꯔꯦꯝ, ꯆꯠꯂꯣ, ꯆꯥꯛꯈꯨꯝꯗꯅꯦ ꯅꯅꯦꯅ ꯇꯧꯔꯤꯗꯣ ꯈꯔ ꯌꯥꯎꯔꯨꯆꯣ꯫ ꯄ꯭ꯔꯦꯝ ꯃꯁꯛꯇꯨ ꯁꯨꯛꯂꯒ ꯆꯠꯈꯤꯕꯗꯣ ꯇꯣꯝꯊꯤꯟꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯃꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯕꯨꯡꯉꯣ, ꯃꯃꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯁꯤꯟꯅꯒꯦ꯫ ꯍꯣꯏ ꯃꯃꯥ, ꯀꯩ ꯋꯥꯅꯣ? ꯅꯪꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯆꯦꯠꯅꯕ ꯄꯥꯝꯃꯤ꯫ ꯅꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯄ꯭ꯔꯦꯝꯅ ꯅꯪꯒ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯕꯁꯦ ꯃꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥ ꯌꯥꯝꯅ ꯄꯥꯈꯠ ꯆꯥꯎꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯄ꯭ꯔꯦꯝ, ꯃꯥ ꯅꯨꯄꯤ ꯑꯃꯒ ꯂꯩꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯄ꯭ꯔꯦꯝ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯍꯦꯟꯅ ꯖꯦꯂꯁꯤ ꯀꯥꯕꯒꯤ ꯈꯠꯅꯕꯅꯤ꯫ ꯏꯕꯥꯅꯤ ꯁꯥꯎꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫
ꯑꯗꯣ ꯃꯃꯥ ꯍꯣꯏꯅ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯁꯄꯣꯔꯠ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯃꯥ ꯑꯩꯅ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯨꯏ ꯃꯃꯥ ꯑꯩꯅ ꯃꯥ ꯈꯪꯖꯔꯛꯄꯁꯦ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯅꯠꯇꯦ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯈꯟꯖꯔꯛꯄꯅꯤ ꯃꯃꯥꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯃꯃꯥ ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩ ꯂꯩꯔꯤꯌꯦ ꯇꯣꯝꯊꯤꯟ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯃꯃꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯉꯁꯤꯗꯤꯅꯦ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯉꯥꯊꯕꯣꯏ ꯇꯧꯔꯗꯨꯅ ꯐꯝꯂꯤ ꯄ꯭ꯔꯦꯝꯁꯨ ꯋꯥꯁꯔꯨꯝꯗ ꯊꯣꯛꯂꯛꯄꯗ ꯇꯣꯝꯊꯤꯟꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯃꯪꯂꯒ ꯐꯝꯕ ꯌꯥꯕ꯭ꯔꯣ ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯑꯩ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯏꯅ ꯐꯝꯂꯝꯕꯅꯤ ꯑꯗꯣ ꯄ꯭ꯔꯦꯝ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯆꯠꯂꯨꯏ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯇꯣꯝ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯁꯨꯝ ꯁꯥꯟꯅꯗꯦꯗ ꯀꯔꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯁꯤ ꯈꯛꯇꯅꯤ ꯄ꯭ꯔꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯝ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯕꯅꯤ ꯑꯩ ꯃꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯣꯏ ꯃꯃꯥꯒꯤꯗꯤ ꯄꯄꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯏ ꯑꯗꯨꯅꯕꯨ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯁꯤꯅꯤ ꯇꯣꯝ ꯅꯪ ꯑꯩ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯇꯣꯝꯊꯤꯟ ꯄ꯭ꯔꯦꯝꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯤ ꯊꯥꯗꯣꯛꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯣꯏꯅꯣ ꯆꯩꯔꯛꯇꯨꯗ ꯄ꯭ꯔꯦꯝꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯆꯟꯗꯥꯟꯁꯤꯡꯗꯨꯅꯤ ꯄꯥꯏꯈꯠꯂꯣꯗꯅ ꯄ꯭ꯔꯦꯝꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯩꯁꯅꯥꯅ ꯍꯥꯏ ꯑꯕꯤꯅ ꯑꯃꯨꯛ ꯍꯜꯂꯣ ꯚꯥꯔꯤꯁꯅ ꯀꯩꯗꯧꯕꯤꯒꯦ ꯃꯤꯁꯇꯔ ꯃꯌꯥꯝ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯁꯨꯝ ꯂꯩꯔꯤ ꯀꯔꯤ ꯇꯧꯔꯒꯦ ꯖꯣꯁꯅ ꯁꯣꯝ ꯁꯥꯔ ꯑꯅꯤꯁꯨ ꯎꯗꯕ ꯀꯨꯏꯔꯦꯅ ꯐꯣꯟ ꯇꯧꯖꯔꯛꯄ ꯀꯥꯏꯗ ꯂꯣꯠꯂꯨꯔꯤꯕꯅꯣ ꯅꯍꯥꯟꯈꯩꯕꯣ ꯈꯣꯏꯍꯤ ꯂꯣꯛꯄ ꯆꯠꯂꯨꯕꯅꯤ ꯈꯣꯏꯍꯤꯕꯨ ꯀꯌꯥꯝ ꯂꯣꯛꯑꯒꯦ ꯃꯌꯥꯝ ꯂꯣꯛꯑꯒ ꯂꯥꯛꯑꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯗꯕ ꯀꯨꯏꯔꯦ ꯍꯌꯦꯡꯁꯦ ꯑꯝꯇ ꯄꯨꯟꯁꯤꯗꯅ ꯌꯥꯏ ꯄꯨꯟꯁꯦ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯒꯦ ꯑꯝꯇ ꯍꯦꯛ ꯈꯪꯗꯦ ꯁꯣꯝꯅꯅ ꯀꯝꯗꯧꯔꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯂꯣꯏꯅ ꯍꯤꯞꯅꯈ꯭ꯔꯕꯅꯤ ꯇꯞꯅ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯒ ꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ ꯆꯤꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯛꯄꯅ ꯈꯥꯕꯒꯤ ꯃꯤꯁꯤꯡꯗꯣ ꯂꯩꯕ ꯎꯔꯛꯂꯦ ꯁꯥꯔ ꯑꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯥꯕꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯠꯂꯒ ꯕꯦꯒꯁꯦ ꯄꯨꯔꯒ ꯄꯣꯠꯁꯤꯡꯁꯦ ꯄꯨꯔꯛꯑꯣ ꯐꯅꯤ ꯁꯥꯔ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯥꯒꯤ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯊꯥꯗꯣꯛꯈꯤꯕꯗꯣ ꯒꯥꯔꯤꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯨ ꯍꯩꯁꯤꯡꯅ ꯅꯣꯏ ꯁꯥꯔ ꯈꯥꯕꯒꯤ ꯃꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯕꯦꯒꯁꯤꯗ ꯂꯩꯖꯩ ꯄꯣꯠꯇꯣ ꯄꯤꯔꯛꯑꯣ ꯕꯦꯒꯇꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯕꯦꯒꯁꯤꯡꯗꯣ ꯄꯤꯁꯤꯜꯂꯗꯨꯅ ꯌꯦꯡꯂꯤ ꯆꯨꯝꯃꯕ ꯆꯨꯝꯂꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯗꯣ ꯄꯤꯈ꯭ꯔꯣ ꯈꯥꯕꯒꯤ ꯃꯤꯁꯤꯡꯅ ꯄꯣꯠꯁꯤꯡꯗꯣ ꯄꯤꯔꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯈꯥꯕꯒ ꯊꯦꯡꯅꯒꯗꯕ ꯃꯤꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯃꯛꯄꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗ ꯈꯥꯕꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯈꯥꯕ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡ ꯊꯥꯔꯛꯈ꯭ꯔꯕ ꯍꯣꯏ ꯊꯥꯈ꯭ꯔꯦ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯌꯧꯔꯛꯇ꯭ꯔꯤ ꯐꯔꯦ ꯊꯝꯂꯒꯦ ꯈꯥꯕ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯄꯣꯠꯁꯤꯡꯗꯤ ꯐꯖꯅ ꯁꯤꯟꯅꯈꯤꯀꯣ ꯁꯤꯟꯅꯈꯤꯌꯦ ꯁꯥꯔ ꯄꯩꯁꯥꯁꯤꯡ ꯁꯤꯗ ꯂꯩꯖꯔꯦ ꯐꯔꯦ ꯊꯦꯡꯂꯦ ꯅꯈꯣꯏꯁꯨ ꯄꯣꯊꯥꯔꯣ ꯍꯟꯅꯕ ꯇꯧꯔꯣ ꯐꯅꯤ ꯁꯥꯔ ꯈꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯞꯊꯒꯦ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯂꯤ ꯍꯜꯂꯣ ꯈꯥꯕ ꯅꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯣ ꯑꯩꯈꯣꯏ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯉꯥꯏꯔꯛꯂꯦ ꯈꯥꯕꯁꯨ ꯉꯛꯅ ꯀꯔꯤꯅꯣ ꯅꯈꯣꯏꯒ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯒ ꯄꯨꯔꯒ ꯂꯥꯛꯂꯦꯅ ꯉꯥꯏꯈꯣ ꯑꯩ ꯃꯈꯣꯏꯁꯤꯡꯗ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯈꯥꯕ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯃꯛꯄꯨ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯥꯕ ꯃꯊꯥ ꯁꯥꯅ ꯄꯨꯔꯛꯂꯤꯕ ꯕꯦꯒꯁꯤꯡꯗꯣ ꯆꯦꯛ ꯇꯧꯔꯛꯄꯗ ꯄꯩꯁꯥ ꯅꯀꯂꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯃꯊꯥ ꯁꯥꯒꯠꯂꯛꯏ ꯇꯟꯖꯥꯗꯨꯗ ꯂꯥꯛꯂꯤꯕ ꯔꯤꯡꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯤꯁꯇꯔ ꯈꯥꯕ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯥꯕꯁꯨ ꯉꯛꯂꯞꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯪ ꯃꯐꯝꯁꯤꯗ
ꯅꯪꯅ ꯑꯩꯒꯤ ꯄꯔꯁꯦꯟꯇꯦꯖ ꯈꯥꯏꯔꯣ ꯌꯥꯗꯕꯅ ꯅꯪꯒꯤ ꯄꯣꯠ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕꯇ ꯅꯠꯇꯅ ꯅꯪꯒꯤ ꯃꯤꯁꯤꯡꯁꯨ ꯂꯩꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯥꯕ ꯊꯋꯥꯏ ꯆꯥꯛꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯅꯤ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯈꯥꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗꯅ ꯊꯝꯖꯤꯟꯈꯤ ꯁꯣꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯊꯟꯇ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯍꯩ ꯀꯅꯥ ꯂꯩ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯈꯥꯕꯒꯤ ꯃꯤꯁꯤꯡꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯣ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯐꯅꯤ ꯁꯔ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯊꯣꯏꯕꯤꯁꯨ ꯂꯥꯛꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯃꯔ ꯀꯨꯝꯊꯔꯛꯄꯗ ꯂꯣꯌꯨꯝꯕꯤꯅ ꯗꯥ ꯑꯃꯔ ꯁꯔ ꯍꯧꯒꯠꯈ꯭ꯔꯕꯣ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯒꯦ ꯄꯨꯡ 8 ꯇꯥꯔꯛꯄꯁꯤꯗ ꯑꯣ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ ꯑꯃꯔꯁꯨ ꯊꯨꯅ ꯀꯥꯈꯠꯈꯤꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗ ꯃꯥꯁꯨ ꯊꯣꯡꯗꯣ ꯉꯥꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯂꯣꯌꯨꯝꯕꯤ ꯁꯔꯁꯨ ꯇꯨꯝꯍꯧꯔꯤꯌꯦ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯃꯦꯠꯇꯨꯁꯨ ꯃꯐꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗ ꯆꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯅꯈꯣꯏ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯧꯇꯥꯅꯒꯅꯨꯀꯣ ꯍꯣꯏ ꯆꯦ ꯑꯗꯣ ꯑꯩ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯒꯦ ꯑꯃꯔꯅ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯗꯨ ꯄꯤꯔꯗꯨꯅ ꯊꯣꯛꯈꯤ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯕꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗ ꯑꯊꯣꯏꯕꯤ ꯉꯛꯅ ꯂꯣꯌꯨꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯒꯤ ꯏꯆꯦꯁꯤꯅ ꯆꯠꯈ꯭ꯔꯤꯁꯦ ꯀꯥꯏꯗꯅꯣ ꯃꯥꯒꯤ ꯁꯨꯇꯤꯅꯤ ꯀꯩꯒꯤ ꯁꯨꯇꯤꯅꯣ ꯍꯥꯏꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯇꯤ ꯄꯤꯌꯦ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯑꯣ ꯑꯗꯣ ꯃꯥꯁꯤ ꯌꯥꯝ ꯐꯕ꯭ꯔꯣ ꯐꯩꯌꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯥꯔꯛꯄꯗ ꯃꯇꯦꯡ ꯌꯥꯝ ꯇꯧꯏ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯆꯟꯃꯛꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤ ꯁꯔꯒꯤ ꯁꯛꯂꯣꯟ ꯌꯥꯝꯃꯤ ꯅꯍꯥꯛꯁꯨ ꯈꯪꯂꯛꯀꯅꯤ ꯆꯥꯁꯨ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯁꯦ ꯂꯣꯌꯨꯝꯕꯤ ꯑꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯒꯤ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯤ ꯑꯊꯣꯏꯕꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯍꯩꯔꯦ ꯑꯊꯣꯏ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯇꯝꯂꯤꯌꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯅꯪꯗꯤ ꯇꯝꯗ꯭ꯔꯕꯣ 12 ꯐꯥꯎꯗꯪ ꯇꯝꯃꯤ ꯑꯗꯨꯗꯒꯤ ꯇꯝꯗ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯣꯛꯑꯕ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤꯗ ꯊꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯊꯣꯏꯕꯤꯁꯨ ꯋꯥ ꯃꯈꯥ ꯈꯨꯝꯃꯨꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯕꯛꯁꯤꯡꯗꯨ ꯇꯧꯃꯤꯟꯅꯔꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯣ ꯈꯨꯜꯂꯗꯨꯅ ꯋꯥꯁꯤꯡ ꯃꯦꯁꯤꯟꯗ ꯍꯥꯞꯆꯤꯜꯂꯤ ꯂꯩꯔꯤꯕ ꯃꯦꯠ ꯑꯍꯨꯝꯗꯨꯅ ꯃꯄꯥꯟꯗ ꯅꯥꯄꯤ ꯐꯥꯜꯂꯤ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 8:30 ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯂꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯀꯣꯛꯂꯦꯟ ꯐꯥꯕ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕ ꯃꯥꯜꯂꯤ ꯂꯣꯌꯨꯝꯕꯤ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯂꯦꯞꯂꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯗꯨꯅ ꯆꯥ ꯍꯩꯔꯤ ꯇꯦꯕꯜꯗ ꯆꯥꯗꯨ ꯊꯝꯂꯤꯕꯅꯤ ꯂꯣꯌꯨꯝꯕꯤꯁꯨ ꯆꯥꯗꯨ ꯊꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯑꯊꯣꯏꯕꯤ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯩ ꯁꯔ ꯑꯊꯣꯏꯕꯤꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯣꯌꯨꯝꯕꯤꯅ ꯕ꯭ꯔꯦꯗꯇꯨꯗ ꯕꯇꯔ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯂꯕꯗ ꯑꯊꯣꯏꯕꯤꯁꯨ ꯇꯩꯗꯨꯅ ꯄꯤꯁꯤꯜꯂꯤ ꯄꯤꯔꯛꯂꯤꯕꯗꯣ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯝ ꯆꯥꯔꯤꯕꯅꯤ ꯊꯧꯖꯥꯜ ꯑꯃꯔ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯣꯐꯤꯁꯇ ꯆꯠꯂꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯍꯣꯏ ꯁꯔ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯔ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥꯅ ꯑꯝꯇ ꯎꯅꯅꯤꯡꯉꯦ ꯍꯥꯏꯌꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯣ ꯑꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯎꯅꯔꯒꯦ ꯅꯈꯣꯏꯒꯤ ꯅꯊꯧꯗ ꯇꯧ ꯀꯣꯛꯂꯦꯟ ꯐꯥꯕ ꯃꯥꯒꯤ ꯆꯥꯅꯕꯗꯣ ꯈꯔ ꯆꯥꯔꯗꯨꯅ ꯐꯥꯏꯜ ꯈꯔ ꯄꯨꯔꯗꯨꯅ ꯂꯩꯀꯣꯜꯂꯣꯝꯗ ꯊꯣꯛꯈꯤꯗꯨꯅ ꯂꯩꯀꯣꯜꯗ ꯐꯝꯂꯒ ꯐꯥꯏꯜ ꯆꯦꯛ ꯇꯧꯔꯤ ꯑꯊꯣꯏꯕꯤꯁꯨ ꯍꯩ ꯃꯍꯤ ꯄꯨꯔꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯀꯀꯥ ꯖꯨꯁ ꯊꯛꯁꯦ ꯊꯝꯃꯣ ꯊꯝꯃꯣ ꯅꯪꯗꯤ ꯑꯅꯧꯕ ꯃꯥꯜꯂꯤ ꯍꯣꯏ ꯀꯀꯥ ꯀꯀꯥꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯑꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯊꯣꯏꯕꯤꯁꯨ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯑꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯀꯔꯤ ꯀꯔꯝꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯔꯥꯡꯒꯤꯗꯣ ꯑꯩꯁꯨ ꯋꯥꯕꯒ ꯅꯪ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦ ꯗꯗꯥ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ ꯅꯣꯏꯒꯤ ꯀꯣꯂꯦꯖꯇ ꯀꯔꯝ ꯀꯥꯟꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯈꯪꯗꯤꯌꯦ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯩꯔꯛ ꯑꯗꯨꯗ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯐꯣꯟꯗ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯦꯃꯤ ꯍꯜꯂꯣ ꯀꯣꯛꯂꯦꯟ ꯇꯥꯏꯌꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯉꯁꯤ ꯊꯕꯛ ꯁꯪꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯒꯦꯔꯥ ꯑꯩ ꯒꯥꯔꯤꯁꯦ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯍꯜꯂꯛꯄꯗ ꯌꯥꯈꯤꯗ꯭ꯔꯦ ꯑꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯊꯣꯏꯕꯤ ꯀꯣꯛꯂꯦꯟ ꯐꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯛꯂꯤ ꯅꯤꯡꯉꯝꯗꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ ꯑꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯕꯣ
ꯑꯁꯨꯝꯅ ꯅꯍꯥꯟꯈꯩ ꯐꯥꯎꯗꯕꯅꯤ ꯑꯊꯣꯏꯕꯤ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯨꯝꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯤ ꯂꯣꯌꯨꯝꯕꯤ ꯁꯔꯁꯤ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯏꯗ ꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯃꯥꯅ ꯅꯍꯥꯟꯗꯤ ꯁꯔꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯄꯜꯂꯝꯃꯤ ꯑꯣ ꯑꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯔ ꯆꯪꯁꯤꯜꯂꯛꯄꯗ ꯂꯣꯌꯨꯝꯕꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯗꯥꯃꯔ ꯀꯔꯤ ꯍꯥꯏꯒꯦ ꯁꯔꯁꯤ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ ꯑꯃꯔ ꯑꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯧ ꯀꯣꯏꯕꯅꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯅꯍꯥꯟ ꯕ꯭ꯂꯥꯏꯟ ꯗꯦꯠꯀ ꯆꯠꯄꯅꯤ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯁꯨꯝ ꯑꯊꯣꯏꯕꯤꯅ ꯁꯔꯁꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦꯅ ꯍꯥꯏꯕ ꯑꯣ ꯆꯨꯝꯂꯝꯃꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯂꯣꯌꯨꯝꯕꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯑꯥꯗ ꯆꯥꯔꯒꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯨꯔꯅꯨꯀꯣ ꯑꯃꯔ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨ ꯑꯊꯣꯏꯕꯤ ꯌꯦꯡꯍꯧꯔꯤ